ngasi aikoi phunjillaba singlising sengdokpagi matangda nainaminagani thamoi seksinna thamjaba amasung makhal makha kayagi oiba thamoi singi matangda hana nainaminakre aikhoigi thamoida leiriba wakhallon sing asina aikoi kanano haiba asi takadoribani tasengna hairabadi nangi akoiba adu yamna phibham kaya sadrabasu nangi thamoinabu chumlabadi nang adum phagalakani adubu nangi akoiba adugi phibham adu phajana leirabasu nangi thamoi adu chumdrabadi nangi punsi adu adum wana lengani aigi nungda kari phibham oiribage haiba asi section na yengsingadabani maramdi aikoi ase aikhoigi nungda kari kari thoklibage haina munna yengsinbagi mahutta mi singna aikhoigi matangda kari khanaribage haina kari ngangnaribage haiba wakhalon asi oina khanduna yamna kuina sangna leimankre jisuna akanba wafam khara haibi mahakna hai kanagumba nupi amabu nangi namitna yamna pamjana yenglabadi nangi thamoi nungda nahak lanba taurabani nahak internet ta yenghaidaba kaya yengduna leiriba miyoising adu karamna oiramgadage haiba asi khanbada ai yamna ngaksei nangi nachil nanau amabu nangna nungsidana tukacharabadi nahakki thamoi nungda nangna mahakpu hatpaga chap manei haina bible na hairi aduna aikhoigi thamoi nungda oiriba phibham amasung khalliba wakhalsing asi section gadabani aduna aigi wakhalon asi ayukta phajana laksil hauragadi aina lakshinba ngamdaba makhai yeknabana madubu lanna sijinnaba sungam ngamloi aduna aikhoi thamoigi phibham singi matangda nainaduna lakli aduga ngasigi ayuk asidasu masigi matangda adum makha tana nainajaningi maramdi masigi matangda yamna maru oiba hiram manga taruk lom leiri pauro marigi kunthra hundoida yengminasi section nangi thamoi adu ngakselu masigi artadi madu taunanaba nangna hotnaba ama yaungbatai nangi thamoi adu section ngakselu maramdi madudagi punsi thoraklibani ayamba matamda miyoibagi singlising phunjinduna thamoidagi thorakpa ising adu makhoina yaupham thokpa maphamda yaudaduna asoi ana kaya ama thorakpa yauribani masiga chap manana thawaigi oinasu aikhoigi singlising asi phunba tarabadi phattaba wakhallonsing nangonda leiba maramna ngasi aikhoina nainagadawriba kaya sing asi nangonda kanaroi aikhoida punsi adu section ba yadana tokani masi yamna phajaba shastragi wahaini nangi thamoi adu section na ngakselu maramdi madudagi punsi thoraklibani aikhoigi thamoida achumba wakhallon sing leitragadi aikhoigi punsi nungaina lenba yaroi thamoi khetnaba makhal mathel kayagi matangda hapta ama hena aikhoi nainaminaba yai adubu aikhoida yamna chanaba amakhak lokhattuna nainaminagani aduna ngasige ayuk asida aphaba thabakta yaningba thamoigi matangda nainaminasi asigumba thamoigi matangda bible da kaya ama yawi aduna khongsanba 15 da yengminasi Israel masa singda hayu madudi aigidamak athen pot khomgatlu haina murum murum sonba yaudana makhoida yaningjaba miyoi khudingdagi nangna aigi athen pot adu khomgatlakadabani masigi matungda makhoina makhal makha kayagi sana lupa amasung potchei kaya ama punarakhi madu makhoina purakliba adu matam aduda ishwargi ningthau leibaki pangkhak oiriba ningna sang adu nauhounana semgatnabani aina khanbada karigumba amagidamak aikhoina karigumba ama pinanaba khudong jaba lakpa matamda aikhoina pihauba haibasina aikhoigi khanbagi wangmada aikhoigi machat asi taklibani piba haibasigi matangda aikhoi henna mamutana khangba mathau tai maramdi masigi ayuk asida aikhoi gyan taminaduna khangminasi madudi ishwarna paisa darkar leite mahak lairade aduna aikhoina aikhoigi thamoida yaningba amasung harauna piragadi maduna aikhoida harauba amasung
ꯄꯨꯟꯁꯤ ꯆꯦꯛꯁꯤꯟꯕ ꯍꯜꯂꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯑꯄꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯅꯕ ꯆꯍꯤ ꯂꯤꯁꯥꯡ-ꯁꯤꯠꯅ ꯑꯩ ꯏꯁꯥꯕꯨ ꯁꯥꯖꯦꯜ ꯇꯧꯖꯔꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯗꯤ ꯀꯔꯝꯅ ꯑꯇꯣꯞꯄꯗ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯂꯝꯕꯤ ꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ, ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗ ꯑꯩ ꯌꯥꯝꯅ ꯏꯁꯥꯒꯤꯗ ꯈꯟꯕ ꯑꯃꯁꯨꯡ ꯏꯁꯥꯒꯤꯗ ꯑꯣꯏꯖꯕ ꯊꯤꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯅꯨꯄꯤ ꯑꯃ ꯀꯨꯏꯅ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯔꯤꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯌꯥꯎꯗꯅ ꯍꯤꯡꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯗꯤ ꯅꯁꯥꯒꯤꯗ ꯈꯟꯕ ꯑꯩꯒꯤꯗ ꯌꯥꯝꯅ ꯍꯥꯏꯖꯒꯟꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯒ ꯏꯁꯥꯒꯤꯗ ꯈꯜꯂꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯊꯃꯣꯏꯗ ꯍꯔꯥꯎꯅ ꯑꯃꯁꯨꯡ ꯌꯥꯅꯤꯡꯅ ꯄꯤꯕꯒꯤ ꯊꯃꯣꯏꯗ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯊꯃꯣꯏꯗ ꯌꯥꯅꯤꯡꯅ ꯄꯤꯅꯅꯕꯒꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯤꯁꯤꯡ ꯊꯦꯡꯅꯔꯤ꯫ ꯉꯁꯤ ꯑꯌꯨꯛꯇ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯌꯧꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯩꯅ ꯃꯤꯑꯣꯏ 2ꯗ ꯊꯃꯣꯏꯗ ꯌꯥꯅꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯕ ꯉꯝꯖꯈ꯭ꯔꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯆꯥꯎꯊꯣꯛꯄꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯏꯁꯥꯒꯤꯇ ꯈꯜꯂꯒ ꯂꯩꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯅ ꯑꯩ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯤꯉꯣꯟꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯃꯤ ꯑꯇꯣꯞꯄ ꯈꯛꯇ ꯅꯠꯇꯅ ꯑꯩ ꯏꯁꯥꯗꯁꯨ ꯑꯩ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯖꯔꯦ꯫ ꯑꯦꯃꯦꯟ꯫ ꯑꯩ ꯑꯊꯨꯞꯄ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯃꯇꯤꯛ ꯑꯗꯨ ꯍꯦꯟꯒꯠꯅꯤꯡꯂꯕꯗꯤ ꯅꯣꯡꯃꯗ ꯅꯪ ꯀꯌꯥꯔꯛ ꯄꯤꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯃꯇꯤꯛ ꯑꯗꯨ ꯀꯅꯥ ꯀꯅꯥꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯒꯠꯍꯟꯅꯤꯡꯂꯕꯒꯦ? ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯣꯡꯃꯗ ꯅꯪ ꯀꯌꯥꯔꯛ ꯄꯤꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯃꯁꯤꯗ ꯄꯤꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯩꯁꯥ ꯈꯛꯇꯁꯨ ꯑꯣꯏꯗꯕ ꯌꯥꯏ, ꯊꯥꯒꯠ ꯋꯥꯍꯩ ꯑꯣꯏꯕꯁꯨ ꯌꯥꯏ, ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯥꯏ, ꯊꯧꯒꯠꯄꯤꯕ ꯋꯥꯍꯩ ꯑꯣꯏꯔꯕꯁꯨ ꯌꯥꯏ, ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯔꯊꯅꯥ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯃꯣꯏꯗ ꯌꯥꯅꯤꯡꯅꯗꯤ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯪꯅ ꯐꯥꯎꯖꯕ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯌꯥꯅꯤꯡꯕꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯈꯦꯠꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯔ ꯍꯦꯟꯅ ꯉꯥꯡꯖꯒꯦ꯫ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯁꯤꯗ ꯈꯦꯠꯅꯔꯤꯕ ꯑꯁꯤ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯦꯠꯅꯕ ꯑꯗꯨꯕꯨꯅꯤ꯫ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯃꯗꯨꯗꯤ ꯍꯛꯆꯥꯡꯅ ꯊꯋꯥꯏꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯒ ꯊꯋꯥꯏꯅ ꯍꯛꯆꯥꯡꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯝ ꯂꯥꯟ ꯁꯣꯛꯅꯔꯒ ꯂꯩ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯐꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯄꯗ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯃꯗꯨ ꯑꯗꯨꯝ ꯅꯝꯊꯅꯅꯕ ꯍꯣꯠꯅꯒꯅꯤ, ꯃꯔꯝꯗꯤ ꯍꯛꯆꯥꯡꯒꯤ ꯃꯆꯠꯇꯤ ꯃꯁꯥꯒꯤꯗ ꯈꯟꯕ ꯑꯩꯒꯤꯗ ꯍꯥꯏꯕ ꯃꯆꯠꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗꯒꯤ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯟꯕ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯩꯔꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯕꯤꯔꯤ, ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯕ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯕ ꯃꯗꯨꯒꯤ ꯃꯊꯛꯇ ꯄꯥꯟꯕ ꯉꯝꯒꯅꯤ꯫ ꯅꯪ ꯇꯁꯦꯡꯅ ꯃꯥꯏꯄꯥꯛꯄ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯇꯧꯕ ꯇꯣꯛꯄ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯐꯥꯎꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯧꯑꯣꯏꯔꯣꯏꯗꯧꯕꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯏꯁ꯭ꯋꯔꯅ ꯑꯗꯨꯝ ꯍꯥꯏ꯫ ꯗꯦꯕꯤꯠꯁꯨ ꯃꯍꯥꯛꯅ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗු ꯏꯁ꯭ꯋꯔꯗ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜꯗꯒꯤ ꯑꯩ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯃꯉꯣꯟꯗ ꯍꯥꯏ꯫ ꯑꯩꯅ ꯐꯥꯎꯖꯕ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯒ ꯀꯔꯤ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯐꯥꯎꯖꯕ ꯑꯗꯨ ꯑꯩꯅ ꯇꯧꯔꯝꯂꯒꯗꯤ ꯑꯩ ꯉꯁꯤ ꯑꯌꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯐꯥꯎꯗꯕ ꯑꯗꯨ ꯅꯪ ꯇꯧꯗꯦ꯫ ꯅꯪꯒꯤ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯉꯥꯛꯅ ꯆꯠꯂꯨ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯇꯧ꯫ ꯅꯪꯅ ꯐꯠꯇꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯤꯡꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯐꯕ ꯑꯆꯨꯝꯕ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞꯄ ꯈꯨꯗꯤꯡꯒꯤ ꯅꯪ ꯆꯥꯎꯈꯠꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯕꯤꯔꯤꯀꯣ? ꯃꯌꯥꯝꯗ ꯃꯁꯤ ꯑꯩ
ꯒ꯭ꯌꯥꯟ ꯇꯥꯍꯟꯖꯅꯤꯡꯉꯤ, ꯅꯪꯅ ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯅ ꯍꯦꯛ ꯅꯤꯡꯂꯛꯄꯒ ꯅꯪꯅ ꯑꯐꯕ ꯑꯃ ꯍꯦꯛꯇ ꯇꯧꯁꯤꯟꯕ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯍꯦꯛ ꯐꯥꯎꯔꯛꯄꯒ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯇꯧꯁꯤꯟꯕ, ꯅꯪ ꯆꯥꯎꯈꯠꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯃꯁꯤꯅꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯗꯨꯅ ꯅꯪꯕꯨ ꯉꯝꯍꯜꯂꯒ ꯆꯠꯇꯕ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯗꯤ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨꯅꯤ꯫ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯪꯉꯣꯟꯗ ꯁꯦꯝꯒꯠꯆꯒꯗꯕꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯗ꯭ꯔꯕ ꯑꯃꯁꯨꯡ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯗꯨ ꯅꯪꯅ ꯄꯥꯝꯅꯅꯕ ꯑꯃꯁꯨꯡ ꯌꯥꯅꯤꯡꯅꯕ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯧ꯫ ꯅꯪꯅ ꯌꯧꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯌꯧ, ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯄꯤꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕ ꯍꯩꯗꯨꯅ ꯃꯤ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯅꯪꯅ ꯍꯧꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯍꯧ꯫ 2 ꯀꯣꯔꯤꯟꯊꯤꯌꯥ 8:8 ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯤꯡꯖꯕ ꯑꯗꯨꯒꯤ ꯆꯥꯡꯗ ꯄꯤꯒꯗꯕꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯈꯟꯖꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯁꯦ ꯆꯠꯇꯦ꯫ ꯑꯩꯅ ꯈꯟꯕꯗ ꯉꯁꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯀꯌꯥ ꯑꯃꯅ ꯈꯜꯂꯝꯕ ꯌꯥꯏ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯖꯣꯏꯁꯀꯤ ꯇꯤꯆꯤꯡ ꯑꯁꯤꯅ ꯑꯩ ꯕꯣꯔ ꯀꯌꯥ ꯐꯪꯏ, ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯑꯣꯐꯔꯤꯡ ꯈꯔꯗ ꯊꯥꯒꯦ, ꯅꯠꯇ꯭ꯔꯒ ꯑꯩ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯒꯦ, ꯑꯗꯨꯕꯨ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯑꯁꯤ ꯅꯪꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯋꯥ ꯉꯥꯡꯂꯛꯇꯕꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ, ꯑꯗꯨꯒ ꯃꯗꯨ ꯅꯪꯅ ꯇꯧꯅꯤꯡꯗꯕꯒꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯗꯨ ꯅꯪꯅ ꯇꯧꯗꯕꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯁ꯭ꯋꯔꯅ ꯍꯥꯞꯆꯤꯟꯕꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯄꯥꯝꯕꯁꯤꯡ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯥꯞꯄꯤꯕ ꯑꯗꯨ ꯇꯧꯕ ꯍꯧꯒꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯍꯞꯇꯥꯗ ꯅꯣꯡꯃ ꯊꯕꯛ 2 ꯈꯛ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ 2 ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯡ 2 ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯑꯩ ꯃꯗꯨꯒꯤ ꯑꯍꯥꯡꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯍꯜꯂꯨꯕꯒꯤ ꯃꯍꯨꯠꯇ ꯄꯣꯠ-ꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯩ ꯃꯗꯨ ꯇꯧꯁꯤꯔꯥ ꯑꯗꯥ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯔꯤꯕ ꯑꯍꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯍꯪꯖꯕ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯕꯨ ꯎꯅꯅꯤꯡꯂꯒ ꯂꯩꯔꯝꯕ ꯃꯤꯁꯛ ꯑꯃ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯗꯨ ꯍꯪꯂꯝꯗ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ, ꯑꯗꯨꯅ ꯍꯥꯏꯕ ꯏꯜꯂꯒꯦ ꯍꯥꯏꯅ ꯅꯪꯅ ꯍꯦꯛ ꯋꯥꯔꯦꯞꯈ꯭ꯔꯕꯗꯤ ꯑꯩ ꯃꯗꯨ ꯇꯧꯔꯣꯏ, ꯑꯩ ꯑꯗꯥ ꯇꯧꯔꯣꯏ ꯍꯥꯏꯅ ꯐꯅ ꯅꯪꯅ ꯈꯜꯂꯕꯁꯨ ꯑꯀꯣꯟꯕꯗ ꯅꯪ ꯃꯗꯨ ꯑꯗꯨꯝ ꯇꯧꯈꯤꯒꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕꯤꯕꯅꯤ, ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯃꯁꯨꯡ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯅ ꯗꯦꯕꯤꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯐꯥꯎꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯍꯥꯏꯕ ꯉꯝꯕꯤꯕꯒꯦ? ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ, ꯑꯩ ꯃꯗꯨ ꯍꯥꯏꯕ ꯉꯝꯒꯅꯤ꯫ 2 ꯀꯣꯔꯤꯟꯊꯤꯌꯥ 8:8 ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯤꯡꯖꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯅꯕ ꯑꯃꯁꯨꯡ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯂꯩꯇꯅ ꯄꯤꯁꯅꯨ, ꯃꯔꯝꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯕ ꯃꯍꯥꯛ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ, ꯃꯗꯨꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯊꯃꯣꯏ ꯑꯣꯏꯔꯣꯏꯗꯧꯕꯅꯤ, ꯃꯔꯝꯗꯤ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯑꯗꯨꯅ ꯁꯤꯡꯂꯤ ꯐꯥꯖꯤꯟꯍꯟꯒꯅꯤ, ꯑꯗꯨꯅ ꯃꯁꯤꯅ ꯇꯁꯦꯡꯅ ꯇꯝꯊꯤꯕ ꯊꯃꯣꯏꯒꯤ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪꯅ ꯋꯥꯈꯜ ꯆꯨꯝꯗ꯭ꯔꯕ ꯑꯗꯨꯒ ꯊꯃꯣꯏꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯒꯗꯤ ꯅꯪꯅ ꯇꯧꯖꯔꯤꯕ ꯑꯗꯨ ꯅꯁꯥ ꯅꯊꯟꯇꯕꯨ ꯋꯥꯍꯟꯕ ꯑꯃꯁꯨꯡ ꯁꯣꯛꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ
ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯊꯃꯣꯏꯗ ꯌꯥꯅꯤꯡꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯕꯕꯨꯗꯤ ꯑꯩ ꯃꯁꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯁꯦꯡꯗꯣꯛꯄ ꯇꯥꯔꯦ, ꯑꯩ ꯐꯤ ꯁꯨꯕ ꯇꯥꯔꯦ, ꯑꯩ ꯆꯔꯆ ꯆꯠꯄ ꯇꯥꯔꯦ, ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯃꯔꯝꯗꯤ ꯑꯩ ꯃꯗꯨ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯕ ꯄꯣꯠꯂꯨꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯗ ꯅꯟꯁꯤꯜꯂꯛꯄꯒꯨꯝꯅ ꯐꯥꯎꯒꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯅꯤ, ꯑꯩꯒꯤ ꯌꯨꯝ ꯁꯦꯡꯗꯣꯛꯂꯅꯤ, ꯑꯩꯒꯤ ꯕꯤꯜꯁꯤꯡ ꯊꯤꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯇꯝꯖꯔꯛꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯒ ꯇꯧꯕ ꯌꯥꯅꯅꯕ ꯈꯨꯗꯣꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯅ ꯄꯤꯅꯕꯤꯔꯦ꯫ ꯃꯁꯤ ꯑꯉꯛꯄ ꯈꯨꯗꯣꯜ ꯑꯃꯁꯨꯡ ꯗꯥꯏꯇ꯭ꯌ ꯑꯃꯅꯤ꯫ ꯌꯥꯝꯅ ꯑꯄꯪꯕꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯑꯔꯥꯟꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯂꯧꯕꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯏꯔꯒ ꯂꯩꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯕꯥꯏꯕꯜ ꯄꯥꯗ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯒꯗꯕꯅꯤ ꯃꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯈꯜꯂꯕꯁꯨ ꯑꯃꯁꯨꯡ ꯐꯥꯎꯔꯕꯁꯨ ꯃꯁꯤꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨꯃꯛ ꯑꯩ ꯇꯧꯖꯒꯅꯤ꯫ ꯑꯩ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯑꯗꯨꯇ ꯏꯟꯖꯒꯅꯤ꯫ ꯔꯣꯃꯤꯌꯥ 12:11 ꯄ꯭ꯔꯚꯨ ꯁꯦꯕꯥ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯁꯨꯛꯍꯟꯍꯟꯊꯗꯅ ꯊꯋꯥꯏꯗ ꯃꯩ ꯍꯧꯕꯒ ꯂꯣꯏꯅꯅ ꯁꯦꯕꯥ ꯇꯧ꯫ ꯑꯅꯤꯁꯨꯕ ꯇꯤꯃꯣꯊꯤꯒꯤ 1:3 ꯇꯤꯃꯣꯊꯤ ꯁꯃꯁ꯭ꯌꯥ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯟ ꯀꯌꯥ ꯑꯃ ꯑꯣꯠ-ꯅꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯁꯤꯡꯅ ꯄꯣꯜꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯇꯤꯃꯣꯊꯤꯅ ꯌꯥꯝꯅ ꯈꯟꯖꯤꯟꯃꯟꯈꯤꯗꯨꯅ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯃꯩ ꯑꯗꯨ ꯃꯨꯠꯀꯗꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯄꯣꯜꯅ ꯇꯤꯃꯣꯊꯤꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯤꯕ ꯑꯁꯤꯅꯤ, ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ, ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯈꯨꯠ ꯊꯝꯕꯤꯕꯒꯤ ꯃꯄꯥꯟꯅ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯅꯍꯥꯛꯅ ꯃꯩꯒꯨꯝ ꯆꯥꯈꯠꯍꯟꯅꯕ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯅꯤ꯫ ꯈ꯭ꯔꯤꯁꯇ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯁꯤꯟꯕ ꯃꯇꯝ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯅꯥ ꯀꯅꯥ ꯅꯤꯡꯁꯤꯡꯕꯤꯕꯒꯦ? ꯇꯁꯦꯡꯅ ꯅꯪꯕꯨ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯒꯦ? ꯃꯗꯨꯒꯤ ꯍꯔꯥꯎꯕ ꯑꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯂꯩꯅꯅꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯧꯒꯠꯆꯒꯗꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯛꯂꯒ ꯍꯤꯡꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯀꯨꯏꯃꯟꯕ ꯃꯔꯝꯅ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯇꯤꯡ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯄ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ꯫ ꯑꯩ ꯁꯤꯔꯒ ꯁ꯭ꯋꯔꯒꯗ ꯆꯠꯄꯒꯨꯝꯅ ꯐꯥꯎꯖꯈꯤ, ꯍꯥꯏꯕꯗꯤ ꯆꯔꯆ ꯁꯔꯚꯤꯁ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅꯈꯤ꯫ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯇꯦꯡꯊꯥꯕꯒꯤ ꯁꯛꯇꯝꯗ ꯂꯩꯔꯝꯗꯦ꯫ ꯏꯁꯩ ꯅꯣꯡꯃꯥꯏꯁꯤꯡ ꯑꯗꯨꯅ ꯃꯔꯣꯜ ꯑꯃꯅ ꯐꯖꯕꯅꯤ꯫ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯁꯔꯚꯤꯁ ꯂꯤꯁꯤꯡ ꯑꯩꯅ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯇꯤꯡꯁꯤꯡ ꯑꯁꯤꯒꯨꯝꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯡꯅꯥꯎ ꯁꯦꯡꯗꯣꯛꯂꯒ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯑꯩꯅ ꯏꯁꯥꯗ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯄꯥꯝꯖꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯐꯪꯖꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯑꯩꯈꯣই ꯑꯗꯨꯝ ꯉꯛꯆꯔꯒ ꯂꯩꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣই ꯑꯗꯨꯝ ꯍꯥꯏꯖꯔꯒ ꯉꯛꯆꯔꯒ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯈꯣই ꯅꯣꯔꯣꯛꯇ ꯆꯠꯂꯔꯣꯏ ꯍꯥꯏꯕꯁꯤꯗ ꯑꯩꯈoi ꯑꯗꯨꯝ ꯉꯛꯆꯒꯗꯕꯅꯤ꯫ ꯅꯣꯔꯣꯛ ꯆꯠꯂꯔꯣꯏ ꯍꯥꯏꯕꯁꯤꯗ ꯀꯅꯥ ꯀꯅꯥ ꯉꯛꯆꯕꯒꯦ? ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯁꯥ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯅꯕꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤ꯫ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯇꯧꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩ ꯉꯛꯆꯩ꯫
ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯑꯣꯏꯅ ꯈꯟꯕꯤꯕ ꯌꯥꯕꯅꯤ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯧꯒꯠꯂꯨ꯫ ꯑꯩꯈꯣꯏꯅ ꯊꯧꯒꯠꯀꯗꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯐꯣꯡꯗꯣꯛꯄꯤꯕ 3:19 ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯈꯩꯕꯨ ꯋꯥꯔꯛꯁꯨ ꯋꯥꯔꯛꯄꯤ, ꯂꯥꯛꯁꯨ ꯂꯥꯛꯄꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ꯫ ꯑꯩ ꯁꯣꯏꯔꯦ ꯍꯥꯏꯅ ꯈꯪꯕ ꯃꯇꯝꯗ ꯑꯩꯅ ꯍꯣꯡꯅꯤꯡꯕ ꯐꯥꯎꯖꯕ ꯑꯗꯨ ꯍꯔꯥꯎꯖꯒꯗꯕꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯇꯥꯛꯄꯤ꯫ ꯑꯗꯨꯅꯅꯤ ꯅꯍꯥꯛ ꯂꯥꯜꯂꯤ ꯍꯥꯏꯅ ꯈꯪꯖꯔꯕ ꯑꯗꯨꯒ ꯅꯪꯕꯨ ꯏꯁ꯭ꯋꯔꯅ ꯋꯥꯔꯛꯄꯤꯕ ꯃꯇꯝꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯥꯝꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯩ ꯍꯧꯒꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒ ꯏꯁ꯭ꯋꯔꯒꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯩ꯫ ꯑꯩꯅ ꯑꯄꯪꯕ ꯊꯕꯛ ꯇꯧꯗꯨꯅ ꯈꯪꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯤꯡꯂꯝꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯉꯨ꯫ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯤꯡꯖꯔꯕ ꯃꯇꯝꯗꯗꯤ ꯃꯗꯨ ꯂꯥꯜꯂꯝꯂꯦ ꯍꯥꯏꯅ ꯈꯪꯖꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯃꯗꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯪꯖꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯑꯁꯣꯏꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯕꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏꯕꯨ ꯂꯥꯜꯍꯟꯗꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯍꯜꯂꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯑꯩꯈꯣꯏꯗ ꯑꯁꯣꯏꯕ ꯑꯗꯨ ꯎꯠꯄꯤꯗꯨꯅ ꯁꯦꯝꯒꯠꯄꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕꯗꯤ, ꯏꯁ꯭ꯋꯔ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯎꯠꯄꯤꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯔꯝꯃꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ, ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕꯤꯅꯤꯡꯂꯝꯃꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯃꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯖꯣꯏꯁ, ꯅꯪꯒꯤ ꯅꯆꯤꯟ ꯑꯁꯤꯅ ꯅꯪꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯗꯧꯔꯤ꯫ ꯃꯁꯤꯒꯤ ꯈꯦꯠꯅꯕ ꯑꯁꯤ ꯎꯕꯤꯕ꯭ꯔꯥ? ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯍꯦꯛ ꯆꯨꯝꯊꯣꯛꯄꯤꯕ ꯃꯇꯝꯗ, ꯑꯩꯒꯤ ꯑꯔꯥꯟꯕ ꯑꯗꯨ ꯑꯩ ꯈꯪꯖꯔꯦ, ꯍꯦꯂꯦꯂꯨꯌꯥ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ, ꯑꯩ ꯃꯗꯨ ꯈꯪꯗꯕ ꯇꯧꯗ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯑꯁꯣꯏꯕꯗꯤ ꯎꯖꯗꯅ ꯃꯤꯁꯤꯡꯗ ꯑꯣꯏꯅ ꯃꯔꯥꯜ ꯊꯩꯖꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯁ꯭ꯋꯔ, ꯗꯦꯕꯄꯨ ꯅꯪꯅ ꯍꯣꯡꯗꯣꯛꯄꯤꯌꯨ꯫ ꯗꯦꯕꯄꯨ ꯅꯪꯅ ꯍꯣꯡꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯁꯣꯏꯔꯤꯕ ꯑꯁꯤ ꯗꯦꯕ ꯅꯠꯇꯦ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯩꯅ ꯈꯜꯂꯝꯃꯤ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯣ? ꯃꯁꯤꯒꯤ ꯃꯔꯤ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀ ꯑꯩꯒꯗꯅꯤ ꯂꯩꯔꯤꯕ ꯑꯁꯤ, ꯑꯗꯨꯒ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ 8 ꯆꯨꯞꯅ ꯎꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯕꯒꯤ ꯑꯆꯧꯕ ꯍꯧꯔꯛꯐꯝ ꯑꯃꯅꯤ꯫ ꯅꯪꯅ ꯎꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯏꯁ꯭ꯋꯔꯅ ꯋꯥꯔꯛꯄꯤꯕ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ꯫ ꯃꯄꯨꯡ ꯐꯥꯕ ꯊꯃꯣꯏ ꯄꯥꯟꯕꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯗ ꯌꯥꯝꯅ ꯌꯥꯎꯔꯤ꯫ 2 ꯃꯤꯔꯣꯟ 13:9ꯗ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ, ꯇꯥꯏꯕꯪꯁꯤ ꯊꯨꯡꯅ ꯏꯁ꯭ꯋꯔꯅ ꯉꯥꯛꯁꯦꯜꯂꯤꯕꯅꯤ, ꯊꯃꯣꯏ ꯆꯨꯝꯅ ꯃꯉꯣꯟꯗ ꯆꯪꯖꯕ ꯃꯤꯁꯤꯡꯗꯨꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯐꯖꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕ ꯅꯠꯇꯦ, ꯇꯧꯕ ꯉꯝꯕ ꯑꯗꯨ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯊꯤꯔꯤꯕ ꯑꯁꯤ, ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯤꯌꯨ, ꯏꯁ꯭ꯋꯔ, ꯑꯩ ꯂꯩꯖꯔꯦ, ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯦ? ꯅꯪ ꯌꯥꯝꯅ ꯍꯩꯁꯤꯡꯕꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯗꯦ, ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤꯗꯃꯛ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨꯅꯤ꯫ ꯏꯁ꯭ꯋꯔ, ꯑꯩ ꯂꯩꯖꯔꯦ, ꯉꯁꯤ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯏꯁ꯭ꯋꯔ, ꯑꯩ ꯂꯩꯖꯔꯦ, ꯉꯁꯤ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤꯡ ꯌꯥꯅꯤꯡꯕꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯄꯦꯠꯅ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯃꯗꯨꯕꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯔꯥꯎꯖꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯥꯕ ꯉꯝꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯅ ꯃꯤꯕꯨ ꯅꯨꯡꯁꯤꯗꯕ ꯌꯦꯛꯇꯨꯅ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ
ꯁꯤꯡꯂꯤꯁꯤꯡ ꯑꯁꯤ ꯐꯥꯖꯤꯟꯍꯜꯂꯣꯏꯗꯕꯅꯤ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯊꯣꯠꯅ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯂꯩꯒꯗꯕꯅꯤ꯫ ꯉꯥꯛꯄꯤꯕ ꯍꯩꯇꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ꯫ Do yourself a favor and forgive ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯉꯁꯤ ꯃꯌꯥꯝꯗ ꯑꯣꯐꯔ ꯇꯧꯖꯔꯤ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯛꯄꯤꯕ ꯃꯇꯝꯗ ꯅꯪ ꯅꯁꯥ ꯅꯊꯟꯇꯗ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯇꯧꯖꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯏꯁ꯭ꯋꯔꯅ ꯍꯤꯡꯍꯟꯅꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯕꯤꯌꯨ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯐꯔꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯑꯆꯧꯕ ꯊꯧꯔꯥꯡ ꯑꯃ ꯂꯥꯡꯕꯤꯔꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite